Matamgi Manipuri Wari channel asibu tabiriba khwai pumnamakpu taramnokcheri ngasi amung lobirasi Nungshiroi Ngamde 38 suba tangka Nong ngalakle numit ki mangal amasung maisana maikay kuding mapam kuding chai tharakle ahing da satpi singareina magi nungsiraba lainam pumba khomjin batasin banang hautraba mali ayuk angan ba sida Thamoy mayon chong haliba nami ba malang ba mana nungsiraba lainam kaya puraktuna yayrare kaya da ing launa nungsiriba lainam no honjili ba makai pen ba nahendre asuk sing laba ing laba matam asida ludragi imung marang tawduna haraw wari kanna sajari kadai dano chetkani haiduna su loishinari ludrana Machathabi Loidribrani na khoi na mana chabo kuire da baba na ngai rakli base Jasmine sumagi room dagi khumlai Lore baba minute manga ta ngai ramo minute manga hairakli base phanadi kuiraklabani ko Sana mafi semna magi room dagi thoklak na khumlai Kari no nga sai dagi machin che sunglep higlepti Hey lepa yari brado Kayam kuire aina loishinduna nakhoi na mana chabu ngai rakli base ai khakta chatkibo oirabadi tararak hanarani khangedana Ho duna bu thabak chathoklam dagi mafi loishinbada nupa nupi hainari baduni Hoi nakhoi na ngamdre ka hek nungai tabane ba natrado ngasidi ahanbani na kharanga na chatlaga leramgadori ba staff sing aduga sakang mai khangnadana tawrugadabani haikraba natro ngarangna nakhoi se thawa sade da mama chattari ba mafam se amakhak nate ko Numitse mam kibana han batare Hoi kaino khangdimi numit thabu huina chabase mangaire ngasi na ngawdaba kharana hayeng amu chatpa tare dana nganghawragero ai chalage hona chanupido amukta kauthokhige asi haidana leithorakpada Jasmine machum hek taba makai ketharaga magi room dagi thoglai Sanana machanupibu mamit ka kuptaba makai jinbalda nokfet tawna yengduna lei Jasmine mama gi nakta changsinduna asumna hairai Mama ai phajabra Moirang thoibi kacha ichana punghen Jasmine mathamoi da harauzai lutrana amu Adudi tholasiko nakoi su kebal oiramnina Asi hairamduna mamang thaduna thoki sana sumapuroi bagi matung inaduna chatna hairai Law napase phana kuirabane khoi bungai ba Mi ngai ba muk waba leiti hainari bani napas na saugandabagi yarabani ko Aduma aikoina chattuise kadaidani haibano Ningthibi mall hairiba showroom do adudani Wow adugi mall dudi Manipur da maming khwaidagi chatpa mafamni atangu pochai natrabadi yondaba mafamni mado Madudani ne ichabu puduna ichagi apam khalange khana napaga igana tanaraga silibani ichagi dama Yam nungsi ma nangse Hoi chalo Ado mafamdo aikhoigi oire haibadaine oirabani ni nangbo Aduna mak heli nungai ba Ado horen aigi apamba khanbada yelakpa yaroi yamale gaina haiba yaroi ko ma Hoi ichagi aningbada tawjauda mamasu babasu karisu hairakluyi Jasmine haraubagi ngamkhai leikire Asumna makhoi ningthibi showroom tamna laklami Jasmine harauba nungaibana mafamdu yauningbana leitafam khangnamde Asumna ngahaki matung ningthibi showroom yoraklami Ludrana mamang thaduna makhoi mathang changlaklami leiramliba staff sing aduna ningthijana welcome tawrami Jasmine amadi sana magi apamba mafam singda changduna apamba pochai khanba yaba makhai khanarami Tauriba mama machagi mataudu ubada leiriba staff sing amadi hana leiramliba customer pumba magi pot khanbagi mahut mama machabu tanuduna yengduna leinarami tumin jibon sungangnari sel paiba imungi mioi sing soidana oigani haina Ludradu khabarama paduna famduna lei leiramliba staff sing aduna su sar haiduna coffee bu pisinbo cake bu pisinbo pochai yamna leikradaba sel paiba nupani haiduna mayamdagi hendokna respect tawbirami
Jasmine amadi Sana makhoi gi apamba pumba khanba loiraba matung counter da khallaba pochai mayam adu pusilaklami leiriba staff mayam duna asumna counter family bi nupi macha duna sales singdu paraba matung asumna haira e Sir masda laser receipt punna 4,79,000 ga something laser adubu 4,79,000 tamak bibiramo Ludra nok mi tawduna haira e Hai nakhoi nei bu khang drama li kaisu kaidi khang da bai besidi uda baga chap manai hainari buduni adubu ai gi sak sida lep libi madam aduga nakan da lep libi sakhen mi miss ase munna khangzilu kaw phadraba saktam ngaktani Sir waro bi bayadi akhoi khangjarudri adu sir hoibu Hey ai ni ne nakhoi gi boss ningthibi showroom asigi mapu Ludra haribado Leirang liba staff sing adu koyeng yengnei wadi ngangda Ludra gi nakta nupa mana changlaktuna sumnamuk ingna tapna haizara e ngakpigani sir sing ne taibiu sir se kana oibirabano Ludra wa ngangdi mana yalakliba bag adudagi che ma lokthokduna nupa aduda utlaga asumna usitana haira e Hojikti ai kanano haina hangnaroi da banatro khanglabra hojikti ai kanano haibado ha Leiriba staff members ning aduna che du mathang lauduna yengnei mayam su kirup tawna yengnara e pochei leiba lakliba mayam adusu makhoi gi matawduda koisilaktuna yengnara e Ludra muksuna panamaga loinana khonjel khara wawrap makha tara e Nakhoi kanano ai gi chathoibi madi nakhoi gi madam na pame haina khaliba pochai singse mapanda khamliba gari dur hapchilu Ludra machada muk onsilaktuna nokfit tawna haira e Baba gi thoibi puro dana nangi pochai se chatna batause ngasidi office mafam yami changlu gadabaso Jasmine harau ayang bapot ama khallaga paiduna haira e Hoi baba lao baba mang tharge lao Asi haiduna Ludra na mang thaduna chatpa hawi matam aduda staff ki nupa amani changlaktuna haira e amukta ngai bikho Ludra bu thattuna thamliba nupa sing adugi maraktagi nupa amana phone laukthokduna call tawi Hello Police station ni yani haibiro Sir ningthibi showroom da family ma phaduna thamle makhoi se huran ba kadar father na hingba family obezani aduna yaragadi kitang thuna lakpigadra Okay akoi langna batarage Fagni sir Wasi haiduna call adu thammi Ludra na sauna sumna haira e Hey kaino na koina tawribise ha aibu strip bro aibu huran ba haiba nangbu khudak asidagi thabak lakthoklabani chakra chalo mafam sida nang leibi yaroi Sanasu sauna khonjel ga kalab haira e Aduk thakha khangdaba namang dele pi banu pa se achamba na khoi gumbanu pa na tene mabu sawan ganu sauraklabadi kai gumbani adubu saudrabadi atiba san amom gumbani khangjo kaisu leitaba ikhoi gi makha da leiduna nayum pujari ba nangum nangna ikhoi bu huran ba kaina nakhoi yeng amatta lemna tharoi khang asi haiduna sauna leptuna leiriba mayam dudi kana su kari su hainade adubu makhoi mapamcha makhoi ahum tani ngangliba chawriba Jasmine so dumangai marai ikon koletana sumna haira e Baba kaisu leitaba pot khara sigidama ekhoi bu mina huran ba hainba ai makhoi gi pochai phirol mayam se amata pamdre baba ga mama ga na leigi hairagadi angang gi sana pot oina na balero Wasi haiduna sauri bani haiduna paithok family Ludra na mu Nakhoi khudingna aibu ngasi mayam mamangda asuk yamna ikaiba piba ainu mikup ase kaidong nungda kawgadaba nate nakhoi khudimak aina phamlak thokani khango Ludra gi napal kana ngangliba wadu tabada leiriba staff sing adu hauna nogla e Ludra madi magi nupi Sana macha nupi Jasmine makhoi tani sauna leiriba staff sing adu gi maraktagi nupa mana Ludra gi nakta changsilaktuna chinglemna sumna haira e Sir waro bi biya de khoibu sir gi mafam sir gi property sigi mafam siga onaba male Asi haiduna phone adu lokthokduna karigumba photo ma yenghalami photo adu ubada Ludra na ngakna makuta pairiba patagi cheda mo yeng phone da muk yeng tawduna leirami aduga machinda su tapna sola e
Kaino, ngasi aina uribasibo. Masi oithoktabani. Nupaduna limna dumak makha tarei. Sir, kitangdi soibra haina khanjai. Marami chadana lamgi pata asaba ama puraklaga aina mapuni haiduna ngangkriba chaikriba wahi singduna takle. Sir se karamba makhalgi mino haibado. Aduna sir, wa chawthokdringai mafam se thadokduna hanbihoro. Ludra nupaduda sauna yenglei. Ludragi matau aduda sana amadi Jasmine michina lona yenglei aduga Ludragi nakta hairap changsinduna sanana chirol tawi. Kari tawrabagi mapa? Ludra kari sukhumdi tumina dumak asawba saktam amaga dumak lepli. Lairiba staff sing adugi marakta murum sonba haunarakli. Mapa macha makhoy ahumgi matau uraga. Karamba makhalgi ahalsingno sibo? Napal na hana maung thaduna chatpasibo? Makhoygi matau lawdana macha asisu masase igona yomle tawrisi. Amana mo maram chatsidane ikaiba chope yam nanglakini. Kari sare hauzakte yamna ijat leba lan thum marang kaina yomduna leba saruraga jeromen oiraga lerami. Asi haiduna nokli machin khumnaduna amana mo sumna makha tarai. Asiguma mise phuraga tankidawni. Is akhoi biyam pangwa mini kaina khalamini. Masak singsiga huran maladana. Phanabu nungairi family pulapka sinpham pulladana. Ludragi nakta staff nupi ama changlaktuna sumna hairei. Sir, pochai singse pet tawbigadawribra natragana tawbiroi tawribra. Tawridaba oiragadi pochai mayamse hanagi mafamda thamjakhragi. Customer kaya amasu pot singse yengba lakli. Sana mapuroibada sauna yenglei. Kaino khumdribasibo? Karino makhoi mapana tumina leptuna leiribasibo? Molase aikhoyi oiraba maktada karisu tawba ngamdribse kaigino? Aidi haibirisini pochai singase pudana yumda hanba ngamloi. Jasmine sup pesinaduna hairei. Mama, aisu hanba ngamloi. Nakhoina igi apam pamba khanjarona haikibdaine. Jasmine staff singduna muk onsilaktuna hairei. Kaino mola sigi mapuna lawningba pot lawbada sel thidaba yadabra haise. Aina haidi nakhoigi thagi salary pigadaba misakaduna masagi mapota sel piduna pot lainabra. Asi hainiam usitana hairei. Leiramniba staff members sing adugi maraktagi nupi manager adu Jasmine gi nakta tholaktuna nokmi tawa maithonga loinana leplaga sumna hairei. Miss, warawa yade. Tasengna miss khoise kanano khangjadaba. Asuk chawkhala matamsida phongna huran balakpani haibase karigumba khanglamba thoklabadi gettagi changhanjaramlo. Missu sakhaira kaigino asuk yan tadan thabak tawribo. Chahi phana yamlamlani khanje. Lona huranba phawba makuk mamai khangdakhai koitan tanaraba matamsida mingonda oidaba daba mayam haijinduna lawgadabagi saru lemna leithokpiba kaidauge. Aduga mana aikhoidi ningthibi showroom asigi asengma mapugi makhada thamoi sengna thabak tawjariba staff ngaktani. Sasinaba ownergi makhada di leijaba nachadi. Mem khoigi lamse owneraba mali. Jasmine sauna yenglei nupi amana amu. Ma'am, phajani zat laina huran bala ema khoise. Pura chaw sanga saraga phanabu mana hotnari. Asi haiduna noi nupi amana amuk che machet amada I am the Chief Minister of Manipur haina iba jejet ama uttuna mayamda khonjal stem lagal hairei. Manipur gi stem haibado aine aduna nakhoi gi dukan sidagi lawningba pot lawkigani masida athingba pirakpa yaroi. Asumna hairei wadu tabada leiramniba staff amadi customer mayamdu wa launa noi. Ludradi ikaiba sauningbana masadu leiba yaramde ngasigi thogliba thodok pumbagi haurakfam nungsiga tainarami. Mapukningda nungsibu awaphamda tahalage haina khalami. Mayamangda mabu chofalli amadi nungsina mabu minami haiduna hena saugalai. Ikaiba pumbana thaiduna thamlaga magi nupi amadi machada onsinuna chairei. Masi pumbase namana chana thokanbani. Nakhoi animag yumi oraga khangani yo. Wasi haiduna staff sing aduda amuk onsilaktuna khudom bisingduna sumna hairami. Nakhoi ai ngasigi numit asida amuk khana halakigani khangjau. Ngasina lori nakhoigi matam mafam sida leiba phangadaba. Asumna hairamlaga thokre sanasuma puroibada sauna hairei. Karigi khoina thokanba
Mana thabak tawbada macha khainari tawjadraga. Masigi nupase khallu raga ai sum sauni lakleda. Hey, mama gi thoibi chaslo. Pot chai singse heyeng laklaga lorasi. Asi hairam laga masu mapuroi bagi matung induna chatkre. Jasmine lairiba pot chai sing adu peri tawduna koine yenglam laga chatkige tawbada staff amana khamlai. Ma'am, amta ngai biko. Kaino? Ma'am na pairiba pot da thambiramo. Pet tawdrabadi pot puba yade. Pukige hairagana pet tawbiramo counter da. Pangtang tangdaba pot ni lising tarumuktang laibani. Ma'am gi khalaga discount tawjage. Lauza hose, aina pambiram doiga ningbra. Nakhoige hongba potse. Asi haiduna nupi aduda khanglang silamduna chatki. Nupi amana sumnamuk lahawi. Aidi pame, aigi leibiramo, paisa yaudrabo, si phawa leiba ngamjadaba. Asi haiduna nokhawi thokriba makhoibi yengduna. Lehoriba mayamna angao phaigi imungni yamna ngami haiduna ngangnaduna lehawi.